ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯖꯣ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯖꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯜꯂꯒꯤ ꯏꯃꯨꯡ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯜꯂꯅ ꯗꯣꯖꯣ ꯅꯪꯕꯨ ꯊꯕꯛ ꯈꯔ ꯁꯨꯗꯅ ꯆꯠꯇꯅ ꯁꯦꯜ ꯈꯔ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤ ꯅꯪ ꯅꯅꯥꯅ ꯇꯥꯗ꯭ꯔꯤ? ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯁꯥꯗꯤ ꯀꯩ ꯇꯔꯦꯠꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯆꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ, ꯑꯗꯨꯒ ꯇꯜꯂꯤꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯇꯨ ꯊꯤꯔꯒ ꯀꯔꯤ ꯁꯨꯔꯒ ꯊꯥꯛꯀꯗꯧꯔꯤꯕ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯐꯥꯎꯕ ꯊꯥꯛꯅꯤꯡꯗ꯭ꯔꯕ ꯅꯪꯅ ꯅꯇꯨ ꯅꯆꯥꯗꯤ ꯀꯔꯝꯍꯥꯏꯅ ꯊꯥꯛꯀꯗꯧꯔꯤꯒꯦ? ꯕꯥꯕꯥ ꯅꯪꯁꯤ ꯑꯍꯜꯗꯤ ꯑꯣꯏꯔꯦ, ꯁꯣꯜꯂꯤ ꯍꯥꯏꯕꯕꯨ ꯉꯥꯡꯕꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯩ꯫ ꯑꯗꯨꯒꯤꯕꯨ ꯄꯥꯕꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕ? ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯂꯧꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯗꯧꯗꯨꯕꯨ꯫ ꯍꯔꯤ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯗ꯫ ꯏꯆꯥꯗꯤ ꯇꯟꯕꯗꯒꯤ ꯇꯜꯂꯕ꯫ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯄꯤꯔꯛꯀꯗꯧꯔꯤꯕ? ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯄꯪꯗꯤ ꯄꯪꯈ꯭ꯔꯖꯥꯅꯤꯀꯣ꯫ ꯁꯤꯕꯨ ꯋꯥꯅꯤꯅ ꯀꯅꯥꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯏꯅꯣ? ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯨꯔꯗꯤ ꯄꯤꯁꯨ ꯄꯤꯔꯛꯑꯣꯏ꯫ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯂꯧꯗꯣꯔꯤꯕ? ꯑꯣ ꯄꯥꯕꯥ ꯍꯧꯖꯤꯛꯇꯤꯅꯦ ꯊꯥꯏꯅꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯤ ꯀꯥꯏꯗꯣ ꯇꯧꯅꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇ ꯂꯥꯛꯐꯣꯏ ꯇꯧꯅꯔꯦ꯫ ꯀꯔꯤꯅꯣ ꯂꯥꯛꯐꯣꯏ ꯍꯥꯏꯗꯤ? ꯂꯥꯛꯐꯣꯏ ꯍꯥꯏꯗꯤꯅꯦ ꯄꯥꯕꯥ ꯅꯝꯗꯨꯅ ꯄꯨꯔꯛꯄꯗꯣ ꯂꯥꯛꯐꯣꯏ ꯀꯧꯏ꯫ ꯑꯁ ꯍꯩ ꯃꯗꯨ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕꯗꯤ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪ꯫ ꯃꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯦ, ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯍꯦꯛꯇ ꯅꯝꯗꯨꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯗꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏꯀꯣ꯫ ꯃꯗꯨ ꯙꯔꯃ ꯅꯠꯇꯦ, ꯍꯌꯦꯡ ꯑꯋꯥꯐꯝꯗꯨ ꯇꯥꯒꯅꯤꯀꯣ꯫ ꯄꯥꯞ ꯅꯪꯁꯤ ꯄꯪꯉꯤ ꯍꯥꯏꯔꯗꯤ ꯁꯥꯎꯔꯛꯀꯅꯤ, ꯁꯤꯡꯗꯤ ꯁꯤꯡꯗꯦꯀꯣ꯫ ꯅꯨꯄꯤꯕꯨ ꯀꯃꯥꯏꯅ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯒ ꯄꯨꯔꯛꯇꯣꯏꯅꯣ? ꯃꯁꯥꯅ ꯌꯥꯔꯀꯥꯟꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯗꯣꯖꯣ ꯅꯪꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯀꯣꯛ ꯉꯥꯎ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯇꯧꯔꯛꯄꯒꯅꯦ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯗꯤ ꯆꯪꯉꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯄꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯎꯏꯕꯨ ꯎꯏꯔꯨꯔꯕꯅꯤ꯫ ꯉꯥꯡꯕ ꯂꯦꯞꯈꯤꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯣꯏ ꯃꯄꯥ ꯆꯪꯗꯧꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯣ ꯀꯩꯗꯧꯔꯒꯦ? ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯣ ꯀꯩꯅꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯏꯅꯦꯍꯦ꯫ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ, ꯅꯪ ꯑꯃꯨꯛ ꯁꯥꯟꯅꯍꯧꯔꯣ, ꯑꯩ ꯆꯪꯉꯒꯦ꯫ ꯑꯣ ꯅꯪꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯒ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯐꯥꯎꯅꯗꯣꯏꯅꯣ? ꯅꯆꯥꯅꯨꯄꯥꯒꯤ ꯁꯛꯇꯥꯅꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯄꯥꯎ ꯐꯥꯎꯅꯩꯒ ꯐꯥꯎꯅꯗꯦꯒ ꯇꯧꯗꯅ꯫ ꯅꯄꯥ ꯌꯥꯅꯩ ꯃꯆꯥ, ꯁꯨꯅꯤꯡꯗꯕ ꯀꯇꯟ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯂꯧꯁꯤꯗ ꯈꯁꯅ ꯊꯤꯕ ꯇꯥꯗꯅ ꯇꯣꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯅꯪ ꯄꯣꯛꯄꯗ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯐꯝꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯤꯃꯥꯡꯗꯤ ꯁꯣꯏꯗꯅ ꯐꯝꯂꯅꯤ ꯀꯩꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡ ꯐꯝꯂꯅꯤꯕ? ꯉꯝꯃꯣꯏꯀꯣ, ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯧꯀꯣ꯫ ꯅꯄꯥꯒ ꯏꯕꯥꯅꯤ ꯃꯤꯃꯥꯡ ꯐꯝꯕꯒ ꯉꯝꯃꯔꯣꯏꯀꯣ꯫ ꯄꯦꯜꯂꯕꯅꯤ, ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯆꯕꯁꯦ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯒꯗꯧꯏ꯫ ꯑꯩꯅ ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯄꯗꯁꯨ ꯋꯥꯔꯤꯁꯤꯅꯗꯤ ꯃꯌꯥꯝ ꯄꯣꯛꯄ ꯃꯣꯏꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯅꯤ? ꯍꯣꯏ ꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯤꯃꯥꯡ ꯐꯝꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯐꯝꯗꯣꯏꯅꯣ? ꯅꯣꯏꯁꯤꯗꯤ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯀꯔꯤ? ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯀꯥꯏꯅ? ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯐꯩꯅꯦ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯪ ꯆꯣꯞꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯀꯩꯗꯧꯕꯒꯤ ꯆꯣꯞꯇꯣꯏꯅꯣ ꯏꯃꯥ? ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯄꯣꯛꯂꯤꯁꯤꯕꯨ ꯃꯆꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯣꯞꯀꯦꯔꯥ ꯁꯤꯒꯦꯔꯥ ꯃꯆꯥꯒꯤꯗꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯣ ꯅꯪꯗ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯑꯣ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤꯗꯃꯛ ꯁꯤꯕꯤꯒꯦ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯋꯣꯛꯄ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ, ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯣꯏꯅꯣ? ꯏꯃꯥ, ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯐꯕ ꯊꯕꯛꯅꯤ꯫ ꯀꯔꯤ ꯑꯐꯕ ꯊꯕꯛ? ꯅꯪꯕꯨ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯀꯨꯜꯂꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯅ ꯃꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ꯫ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯅꯕ ꯉꯝꯕ ꯅꯆꯥ ꯅꯠꯇꯦꯅꯦ꯫ ꯑꯩ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯆꯪꯂꯛꯂꯕ ꯀꯥꯟꯁꯤꯗ ꯅꯪꯅ ꯀꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣ? ꯆꯪꯂꯛꯑꯣ ꯏꯃꯨꯡꯗ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦꯅꯦ, ꯑꯩꯁꯨ ꯆꯪꯕꯅ ꯐꯔꯅꯤ꯫ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯀꯇꯟ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯪ ꯅꯇꯣꯝꯇꯗꯣ ꯉꯥꯡꯍꯧꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯤꯛ ꯆꯪꯈ꯭ꯔꯦ ꯗꯣꯖꯣꯅ ꯍꯥꯏꯍꯧꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯊꯥꯏꯅꯒꯤ ꯃꯤ ꯍꯥꯏꯗꯣ ꯆꯞ
ꯆꯥꯟ ꯌꯦꯛꯊꯣꯛꯏ ꯄꯪꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯒ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯗꯣꯖꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯇꯨ ꯃꯁꯤꯒꯤ ꯗꯣꯖꯣ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕ ꯀꯇꯟꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯇꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯃꯥ ꯂꯩꯔꯝꯅꯤ ꯈꯪꯉꯗꯤ ꯂꯥꯛꯑꯝꯃꯣꯏꯗꯝꯅꯤ ꯉꯥꯟꯕꯤꯅ ꯂꯩꯒꯤ ꯂꯩꯁꯤꯅꯨ ꯀꯩꯅꯣ ꯂꯛꯅꯕ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯂꯛꯇꯨꯝ ꯂꯛꯅꯁꯤ ꯍꯣ ꯇꯥ ꯗꯣꯖꯣ 이루 ꯂꯨꯔꯝꯃꯤꯔꯣ ꯅꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯏꯔꯣ ꯑꯩꯁꯨ 이루 ꯂꯨꯔꯝꯃꯤꯅꯦ ꯇꯥ ꯗꯣꯖꯣꯅ 이루 ꯐꯅ ꯂꯨꯗꯅꯁꯨ ꯐꯖꯧ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗꯨꯗ ꯏꯁꯤꯡ ꯇꯤꯡꯅꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯥ ꯏꯁꯤꯡ ꯇꯤꯡꯅꯕꯅꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯒꯅꯨꯍꯦ ꯑꯩꯁꯨꯅꯦ ꯄꯪꯆꯣꯞ ꯆꯣꯞꯄ ꯃꯤꯗꯤ ꯅꯠꯇꯦꯍꯦ ꯅꯣꯏꯅ ꯑꯩꯁꯦ ꯂꯥꯏꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯈꯨꯜ ꯑꯇꯩꯗꯗꯤ ꯇꯥ ꯗꯣꯖꯣ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯈꯪꯉꯕ ꯂꯥꯏꯖꯅ ꯇꯥꯟꯅꯔꯝꯒꯅꯤ ꯁꯛꯅꯗꯤ ꯌꯣꯡ ꯃꯥꯟꯕꯅꯤꯅ ꯀꯨꯁꯨ ꯍꯥꯏꯔ ꯇꯤꯕꯨꯟ ꯅꯥꯕꯨꯟꯗꯒꯤ ꯈꯔ ꯗꯨꯛ ꯂꯩꯁꯤꯜꯂꯤꯗꯣ ꯃꯨꯁꯨ ꯃꯨꯕ ꯊꯤꯁꯨ ꯊꯤꯕ ꯋꯥꯎꯁꯨ ꯋꯥꯎꯕ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯃꯨꯊꯤ ꯋꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯀꯩꯅꯣ ꯅꯣꯏꯅ ꯅꯣꯛꯏꯗꯣ ꯍꯥ ꯅꯣꯏꯒꯤꯗꯣ ꯃꯤ ꯅꯣꯛꯅꯔꯤꯕ ꯍꯥꯏꯗꯣ ꯀꯔꯤ ꯑꯩꯕꯨ ꯃꯨꯁꯨ ꯃꯨꯏ ꯊꯤꯁꯨ ꯊꯤ ꯋꯥꯎꯁꯨ ꯋꯥꯎꯏ ꯅꯣꯏꯗꯤ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦꯕ ꯐꯖꯃꯟꯗꯅ ꯍꯧꯖꯤꯛꯐꯥꯎ ꯁꯤꯠꯇꯕꯤ ꯂꯩꯔꯤꯗꯣ ꯁꯦꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯦꯜ ꯄꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯂꯩꯖꯔꯒꯦ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯈꯪꯉꯕ ꯅꯁꯛꯁꯤꯡꯗꯨꯒ ꯃꯤ ꯅꯣꯛꯅꯔꯤꯅꯤ ꯀꯥꯏꯗ ꯉꯥꯟꯕꯤꯅ ꯇꯥꯗꯣꯖꯣ ꯅꯪꯉꯣꯟꯗ ꯂꯩꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯒꯦꯗꯅ ꯌꯥꯗꯦ ꯁꯛꯊꯤꯕꯤ ꯅꯣꯏꯒꯨꯝꯕ ꯅꯠꯇꯤꯌꯦ ꯅꯣꯏꯒꯤ ꯌꯦꯡꯅꯕꯗꯗꯤ ꯅꯣꯏꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯂꯥꯏꯖꯅ ꯍꯣ ꯃꯨꯅ ꯂꯪꯕ ꯇꯥꯗꯣꯖꯣ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯗꯨꯗꯅꯤꯅꯦ ꯅꯨꯄꯤꯅ ꯂꯩꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯀꯩ ꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯁꯛꯊꯤ ꯀꯨꯁꯨ ꯃꯨꯏ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯋꯥ ꯃꯤꯅꯗꯤ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯅꯔꯤꯕꯅꯤ ꯉꯥꯟꯕꯤꯅ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯊꯣꯏꯕꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯨꯝ ꯇꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯩ ꯂꯝꯒꯤ ꯊꯣꯏꯕꯤꯅꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯂꯥꯏꯖꯅ ꯀꯩꯅꯣꯅꯦ ꯅꯣꯏꯁꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯣꯏ ꯁꯤꯅꯨ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗꯣꯖꯣꯅ ꯊꯣꯏꯕꯤ ꯑꯣꯏꯔꯧꯕꯩ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤꯕ ꯅꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯅꯣꯛꯅꯕ ꯂꯥꯛꯏꯕ꯭ꯔꯕ ꯍꯥ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯏꯔꯨ ꯉꯥꯛꯇꯪ ꯂꯨꯖꯒꯦ ꯇꯧꯕꯁꯦ ꯅꯣꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯊꯨꯒꯥꯏ ꯂꯥꯏꯖꯅ ꯍꯣ ꯇꯥ ꯈꯝꯕ ꯁꯥꯎꯔꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯃꯥꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯠꯅꯈ꯭ꯔꯦ ꯗꯣꯖꯣꯅ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖꯁꯥꯏ ꯃꯣꯏꯒꯨꯝꯕ ꯁꯤꯠꯇꯕꯤꯁꯤꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯁꯛ ꯐꯖꯔꯕꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯃꯣꯏꯅ ꯃꯈꯖꯥꯏ ꯅꯥꯝꯃ ꯐꯪꯂꯣꯏꯗꯕꯗ ꯗꯣꯖꯣ ꯏꯔꯨ ꯂꯨꯕ ꯀꯥꯔꯛꯏ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯁꯝ ꯍꯥꯠꯂꯒ ꯏꯁꯩ ꯉꯪꯂꯒ ꯂꯩꯔꯤꯀꯥꯟꯗ ꯂꯩꯔꯤꯛꯅ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯥꯕꯒ ꯆꯠꯄꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯛꯅꯈꯤꯒꯗꯧꯔꯤꯒꯦ ꯅꯪ ꯍꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯪꯒꯣꯜ ꯄꯤꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯗꯧꯅꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯁꯤꯡ ꯉꯁꯤꯗꯤ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯍꯦꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥꯅ ꯄꯥꯎꯇꯥꯛ ꯐꯖꯕ ꯄꯤꯔꯛꯄꯗꯨꯅ ꯅꯆꯥꯁꯦ ꯃꯤꯍꯨꯜꯁꯤ ꯗꯪꯗꯪ ꯆꯣꯡꯉꯤꯗ ꯅꯠꯇꯦ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥ ꯑꯩꯕꯨ ꯅꯪꯅ ꯅꯣꯡꯃꯗ ꯑꯁꯤꯒꯨꯝꯕ ꯂꯩꯈꯤꯕ ꯎꯗꯦꯗ ꯏꯃꯥ ꯅꯆꯥꯒꯤ ꯐꯤꯔꯣꯜꯁꯦ ꯐꯖꯕ꯭ꯔꯥ ꯍꯥ ꯏꯆꯥꯗꯤ ꯋꯥꯏꯔꯒ ꯁꯦꯠꯄ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯅꯦ ꯃꯥꯗꯨꯅ ꯑꯗꯨꯝ ꯐꯔꯦꯍꯦ ꯁꯦꯜ ꯇꯤꯡꯗꯅꯕ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯏꯕ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯑꯝꯇꯪ ꯂꯩꯒꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯗꯤ ꯏꯃꯥ ꯍꯣꯏꯅ ꯇꯥꯕꯤꯕ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯕ ꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯆꯤꯟꯗꯨꯕꯨ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯥꯏꯔꯁꯨ ꯍꯥꯏꯕ ꯏꯃꯥ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯒ ꯈꯨꯜꯂꯛꯄ ꯑꯌꯣꯛꯄꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯆꯠꯂꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯖꯣ ꯆꯠꯈ꯭ꯔꯦ ꯂꯩꯔꯤꯛꯅ ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯤꯗꯀꯣ ꯑꯁꯤꯈꯛ ꯄꯣꯛꯄꯗ ꯄꯦꯜꯂꯦꯍꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏꯌꯦ ꯄꯤꯛꯂꯤꯉꯩꯗ ꯋꯥꯔꯛꯀꯗꯕꯁꯨ ꯃꯃꯥ ꯅꯪꯅ ꯏꯆꯥ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤꯗꯅ ꯀꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯦ ꯇꯥꯏꯅꯕꯤꯔꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯃꯃꯥ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ खरा फरगना मपाइन वारक्पगिनी हेक्ता हाइरकन फत्रगना ममादे हेक्ता ताइनबा ममा गोइजनिंद्रे दोसो असुम लापना फना लापसिले लेकाय अमा यौरे मदुदा लैसाबी मयाम अमा लैरमी लैसाबी अमा ना हाइरे ngaikoni asida nupa ama lai sengo muna langi aduga masati nan mamali mapisu yam na sele masya sel pai bai mungi masa masu oirangani amana mong haire nupa hai sidi khara mu bana khara pakseida muna langbadubu murang nangba kausilaga hangsi haibra dozo laisabi mayam laibadu ubada asumna khali masida laisabi mayam laise
ꯑꯩ ꯆꯪꯁꯤꯜꯂꯒ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨꯕꯅ ꯐꯔꯅꯤ ꯗꯣꯖꯣ ꯆꯪꯂꯛꯏ ꯂꯩꯁꯥꯕꯤꯁꯥ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯀꯔꯤ ꯂꯩꯀꯥꯏ ꯀꯧꯒꯦ ꯅꯣꯏ ꯐꯅꯌꯥꯝꯒꯨꯝ ꯇꯧꯏ ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗ꯭ꯔꯣ ꯑꯩ ꯂꯩꯕꯤꯒꯦ ꯂꯥꯎꯅꯤ ꯊꯥꯔꯤꯛꯅ ꯀꯩꯅꯣꯅꯦ ꯄ꯭ꯔꯕꯞ ꯂꯥꯛꯑꯒ ꯇꯧꯔꯛꯏꯁꯤꯅ ꯃꯣꯏꯁꯨ ꯄꯥꯈꯪꯅꯦ ꯅꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯆꯥꯎꯕꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯦꯜ ꯌꯥꯝ ꯄꯥꯏꯔ ꯃꯥꯜꯂꯦꯗ ꯀꯩ ꯂꯩꯕꯤꯒꯦ ꯍꯥꯏꯅꯣ ꯗꯣꯖꯣꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯄꯨꯔꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯗꯣꯖꯣ ꯁꯦꯜ ꯄꯤꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯍꯥꯟꯅ ꯁꯛꯈꯪꯅꯕꯁꯨ ꯅꯠꯇꯕ ꯉꯁꯤꯈꯛ ꯂꯥꯛꯑꯒ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯔꯤꯅꯣ ꯃꯁꯦ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯊꯥꯔꯤꯛꯅ ꯆꯥꯎꯕꯤ ꯅꯪꯅ ꯁꯦꯜ ꯄꯥꯏꯕ ꯊꯤꯕꯗ ꯋꯥꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯄꯪꯕꯤꯁꯥ ꯅꯣꯏꯗꯤ ꯑꯗꯨꯝ ꯄꯪꯂꯒ ꯂꯩꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯔꯒ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯈꯪꯉꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕ ꯀꯥꯏꯅ ꯇꯧꯗꯅ ꯑꯗꯨꯗꯤꯅꯦ ꯋꯥꯖꯒꯦꯗꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯍꯥꯟꯅꯗꯒꯤ ꯁꯦꯜ パイꯗꯅ ꯂꯩꯔꯗꯨꯗꯤ ꯍꯥꯟꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯂꯥꯏꯔꯕ ꯆꯐꯨ ꯃꯤꯔꯥꯡ ꯊꯥꯡꯕ ꯅꯨꯄꯥꯗ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯕ ꯑꯗꯨꯗꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯆꯃꯣꯠꯅꯗꯅ ꯃꯤꯒꯤ ꯊꯕꯛ ꯈꯔꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯒꯅꯤ ꯆꯥꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯩꯗꯤ ꯅꯆꯥ ꯃꯀꯣꯛ ꯄꯥꯠꯄ ꯈꯔ ꯑꯩ ꯇꯟꯖꯩꯀꯣ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯧ ꯁꯔꯨꯛ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯊꯥꯔꯤꯛꯅ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯏꯕꯦꯝꯃ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯄꯥꯜꯂꯅꯤ ꯃꯨꯔꯁꯨ ꯃꯨꯁꯅꯥꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯤꯛꯅ ꯗꯣꯖꯣ ꯍꯩ ꯗꯣꯖꯣ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯁꯤꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯏꯪꯈꯣꯜꯒꯁꯤ ꯈꯔ ꯁꯨꯔꯨ ꯂꯥꯎꯅꯦ ꯏꯪꯈꯣꯜꯅꯤꯅ ꯏꯁꯣꯡ ꯁꯣꯡꯅꯗꯅ ꯀꯩꯒ ꯆꯪꯂꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯏꯪꯈꯣꯜ ꯁꯨꯔꯒ ꯋꯥꯅꯕꯗꯤ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯌꯦꯡꯉꯨ ꯂꯥꯎ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤꯀꯣ ꯀꯩꯅꯣ ꯏꯃꯥ ꯅꯨꯃꯤꯠꯄꯨ ꯌꯧꯖꯁꯅꯨ ꯀꯩꯅꯣ ꯑꯗꯨꯝ ꯆꯠꯂꯒ ꯅꯨꯃꯤꯠ ꯃꯔꯥꯏ ꯇꯥꯖꯈꯤꯁꯅꯤ ꯀꯩꯅꯣ ꯀꯌꯥꯗꯅꯣꯅꯦ ꯍꯥꯏ ꯏꯪꯈꯣꯜꯁꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯖꯤꯟꯅꯕ ꯇꯧꯅꯤ ꯅꯪꯕꯣ ꯂꯩꯔꯒ ꯆꯥꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯑꯁ ꯉꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯇꯨꯝꯐꯝ ꯈꯪꯂꯣꯏꯗꯕꯅꯤ ꯏꯃꯥ ꯃꯇꯝ ꯈꯔ ꯃꯉꯥꯏꯔꯦ ꯋꯥꯒꯦꯅ ꯋꯥꯔꯕꯗ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯏꯃꯥꯁꯨꯅꯦ ꯐꯝꯖ ꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯗꯧꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯏꯃꯥ ꯅꯪ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯍꯨꯏ ꯁꯥꯗ ꯈꯣꯡꯉꯅꯨ ꯑꯩꯕꯨ ꯍꯨꯏꯒ ꯄ꯭ꯔꯃꯥꯟꯒ ꯇꯧꯖ ꯁꯥꯔꯗꯅ ꯅꯪꯅꯦ ꯍꯌꯦꯡ ꯅꯇꯣꯝꯇ ꯋꯥꯖꯍꯧꯅꯤ ꯅꯪ ꯃꯗꯨꯒꯤ ꯍꯥꯏꯕꯤꯕꯅꯤꯅꯦ ꯁꯤꯒꯩꯖꯟ ꯅꯪꯕꯣ ꯂꯥꯏꯔꯤꯛ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯏ ꯃꯄꯥ ꯏꯕꯥꯅꯤꯕꯨ ꯉꯜꯂꯤꯉꯩꯁꯤꯗ ꯃꯣꯏꯒꯤ ꯑꯍꯜꯒꯤ ꯂꯩꯐꯝ ꯂꯩꯌꯦꯗꯨꯗ ꯂꯩꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯑꯣꯏꯔꯨꯅꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗꯕꯅꯦ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯒ ꯇꯥꯟꯊꯣꯔꯛꯀꯗꯧ ꯁꯔꯨꯛ ꯍꯧꯖꯤꯛ ꯏꯔꯦꯝ ꯂꯦꯝꯅ ꯆꯠꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯅꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯍꯧꯔꯤ ꯑꯩꯅ ꯍꯧꯗꯣꯛꯄꯁꯨ ꯍꯧꯒꯠꯂꯨ ꯌꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯂꯩꯍꯧꯏ ꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣꯏꯅꯦ ꯀꯔꯝꯍꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯕ ꯃꯥꯅ ꯀꯔꯤ ꯇꯧꯗꯅ ꯀꯔꯝꯍꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯅꯣꯡꯃꯒꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯅꯤꯡꯗꯕ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯄꯥ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯌꯥꯎꯔꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯗꯣꯖꯣ ꯆꯥꯎꯕꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯩꯔꯝꯂꯤꯕ ꯌꯨꯝꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯀꯩꯅꯣ ꯇꯥꯗꯣꯖꯣ ꯁꯤꯕꯨ ꯀꯅꯥꯒꯤ ꯁꯪꯒꯣꯟꯅꯣ ꯅꯌꯨꯝꯗ ꯄꯨꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯪꯒꯣꯟꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯅꯣ ꯁꯪꯒꯣꯟ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯅꯕ ꯍꯥꯏꯗꯅ ꯁꯥꯕꯅꯤ ꯑꯩꯗꯤ ꯈꯪꯗꯕ ꯀꯨꯜꯂꯅ ꯂꯥꯏꯔꯤꯛꯇ ꯇꯞꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯆꯣꯏꯅ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯍꯌꯦꯡ ꯈꯪꯅꯔꯛꯂꯒ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤ ꯈꯪꯗ꯭ꯔꯤ ꯀꯩꯅꯣ ꯃꯤ ꯑꯃꯇ ꯎꯗꯦꯅ ꯅꯪ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯂꯩ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯉꯥꯛꯇ ꯄꯣꯊꯥꯕ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛꯇꯤ ꯐꯈ꯭ꯔꯕ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯇꯥꯗꯣꯖꯣ ꯌꯨꯝꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯎ ꯍꯥꯏꯁꯤꯅꯤ ꯑꯩꯅꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯍꯩꯅꯔꯣꯏꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯊꯣꯛꯂꯛꯏ ꯀꯨꯜꯂꯅ ꯗꯣꯖꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯗꯣꯖꯣ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ ꯑꯁ ꯄꯥꯕ ꯑꯁꯤꯕꯨ ꯁꯨꯝ ꯍꯪꯗꯨꯅ ꯂꯩ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦ ꯑꯗꯨꯝ ꯅꯪꯅ ꯑꯗꯨꯅꯤ ꯗꯥꯅꯤ ꯍꯥꯏꯗꯅꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯧꯔꯤꯕꯅꯣ ꯆꯥꯎꯕꯤ ꯆꯪꯁꯤꯟꯗꯨꯅ ꯀꯨꯜꯂꯒ ꯕꯥꯕꯥ ꯅꯃꯧ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯅꯣꯅꯦ ꯗꯣꯖꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝ ꯀꯩ
ꯑꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯖꯣꯅ ꯋꯥꯊꯜꯂꯛꯏ. ꯌꯥꯔꯦ ꯕꯥꯕꯥ, ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯀꯃꯥꯏ ꯌꯨꯝ ꯀꯩ ꯁꯥꯗꯣꯏꯅꯣ? ꯑꯩꯅ ꯐꯖꯅ ꯁꯥꯒꯦ ꯍꯥꯏꯗꯅ ꯁꯤꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯔꯤꯛꯅ ꯂꯣꯟꯅ ꯍꯩꯖꯩ. ꯑꯣ, ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ. ꯑꯩꯗꯤ ꯀꯨꯝꯍꯩꯗꯨꯕꯨ ꯌꯦꯡꯒꯦ, ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗꯀꯣ. ꯑꯁꯨꯝꯅ ꯗꯣꯖꯣ ꯆꯥꯎꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯎꯕꯤꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯌꯨꯝ ꯁꯥꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯏꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯍꯥ? ꯑꯗꯨꯒ ꯁꯨꯛꯁꯥꯁꯨ ꯁꯥꯗꯦ. ꯌꯦꯡꯒꯣꯟ ꯃꯥꯟꯕ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯁꯦ? ꯍꯣꯏꯗ ꯅꯨꯄꯤ, ꯅꯪꯁꯨꯅꯦ ꯉꯥꯏꯉꯝꯈꯤꯗ꯭ꯔꯤ ꯁꯥꯗꯧꯕ ꯂꯩꯔꯕꯁꯤꯗ. ꯆꯥꯎꯕꯤ ꯑꯁꯨꯝ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ. ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯇꯧꯔꯤꯕ꯭ꯔꯥ ꯍꯥ? ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯨꯁꯨ ꯑꯃꯠꯇ ꯎꯗꯦ. ꯑꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ? ꯑꯗꯨꯒ ꯁꯦꯜꯁꯨ ꯍꯪꯂꯨꯕꯗ ꯂꯩꯇꯦꯗ ꯍꯥꯏꯌꯦꯕ. ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ. ꯍꯥꯏꯌꯣ ꯑꯁꯦꯡꯕꯗꯣ. ꯆꯥꯔꯤꯕ ꯏꯟꯁꯥꯡꯁꯤꯡꯁꯤꯒꯤ ꯁꯛꯇꯥꯅꯤ. ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯀꯣ. ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ. ꯅꯨꯄꯤ ꯅꯪꯁꯦ ꯉꯥꯡꯈ꯭ꯔꯦꯗ ꯍꯥ? ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯈꯤꯗꯧꯔꯤꯒꯦ? ꯅꯪꯕꯨ ꯊꯥꯖꯗ꯭ꯔꯒ ꯀꯣꯏꯊꯤ ꯊꯤꯌꯨ. ꯁꯦꯜꯕꯨ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯄꯤꯗꯅ ꯂꯩꯒꯗ꯭ꯔꯣ ꯍꯥ? ꯅꯨꯄꯤ ꯅꯣꯏꯅ ꯁꯦꯜꯗ ꯁꯅꯥꯗ ꯆꯣꯞꯄꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯏ ꯍꯥ? ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯪꯄꯤ ꯄꯤꯕ ꯌꯥꯗꯦ. ꯆꯠꯂꯣ, ꯆꯥꯛ ꯏꯁꯤꯡ ꯗꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨꯆꯣ. ꯌꯥꯔꯦ ꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯦ. ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯣꯛ ꯇꯧꯔꯒ ꯑꯩꯕꯨ ꯂꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯁꯪꯒꯣꯜ ꯃꯥꯟꯕ ꯑꯃꯗ ꯂꯩꯔꯝꯕ ꯈꯪꯅꯤ. ꯉꯁꯤꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯆꯪꯈ꯭ꯔꯦ. ꯗꯣꯖꯣ ꯍꯨꯃꯥꯡ ꯃꯆꯥ ꯑꯃ ꯇꯩꯊꯣꯛꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ. ꯁ꯭ꯋꯥꯏꯈ꯭ꯔ ꯁꯪꯉꯤ. ꯀꯩ? ꯑꯩꯁꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ. ꯀꯨꯜꯂꯅ, ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯦ. ꯅꯣꯡꯕꯨꯗꯤ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ. ꯂꯥꯏꯔꯤꯛꯅ, ꯌꯦꯡꯉꯨ ꯃꯣꯏ ꯃꯄꯥ. ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ? ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯃꯤ. ꯑꯗꯨꯅ ꯉꯥꯡꯅ ꯁꯛꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ. ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ, ꯂꯥꯏꯔꯖꯔꯁꯨ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥ ꯁꯨꯝ ꯑꯀꯪꯕ ꯃꯥꯟꯕꯁꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ. ꯏꯕꯥꯅꯤꯕꯨ ꯉꯁꯤꯁꯤꯕꯨ ꯆꯥꯛꯄꯨ ꯁꯥꯕ ꯐꯪꯗꯧꯔꯤꯕ ꯖꯥꯠꯂ? ꯀꯔꯤ ꯐꯪꯗꯅꯦꯒꯦ? ꯃꯣꯏꯅ ꯊꯣꯡꯗ꯭ꯔꯒ ꯑꯩꯅ ꯊꯣꯡꯅꯤ ꯀꯩꯕ? ꯍꯥ, ꯅꯪꯅ ꯊꯣꯡꯅꯤꯕ? ꯅꯈꯣꯡꯒ ꯅꯔꯥꯏꯕꯛꯀ ꯁꯝꯅ ꯇꯧꯔꯕ ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕ? ꯑꯣ, ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ. ꯏꯃꯥꯒ ꯄꯥꯕꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯅ ꯂꯩꯇ꯭ꯔꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯜꯂꯛꯄ ꯌꯥꯕꯅꯤ. ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯅꯦ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯃꯥꯒ ꯏꯕꯥꯅꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯁꯨꯝ ꯄꯥꯡꯒꯜꯅ ꯁꯣꯜꯂꯕꯅꯤꯅ ꯊꯕꯛꯁꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯅꯃꯥ ꯏꯕꯥꯅꯤ ꯊꯕꯛ ꯈꯔ ꯆꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ. ꯑꯗꯨꯅꯤ ꯄꯥꯕ, ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯆꯥꯛꯇꯤ ꯆꯥꯗꯕ ꯌꯥꯄꯣꯟꯇꯦꯕ, ꯅꯠꯇ꯭ꯔꯣ? ꯆꯥꯎꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯈꯪꯏꯗꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯒ ꯄꯨꯔꯛꯄ. ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯅꯕ ꯇꯥꯔꯦꯗꯅ. ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯈꯩ ꯊꯕꯛ ꯁꯨꯍꯟꯒꯦ ꯌꯦꯡꯉꯨ. ꯁꯣꯝꯗꯅ ꯀꯨꯜꯂꯅ, ꯃꯁꯤꯒꯤ ꯃꯧꯁꯤ ꯄꯪꯂꯥꯏ ꯂꯥꯏꯔꯣꯏꯗꯧꯔꯤ. ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯂꯣꯏꯔꯦ ꯀꯥꯏꯅ ꯄꯣꯊꯥꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯕꯩ ꯅꯤꯡꯉꯨꯔꯦ. ꯑꯗꯨꯒ ꯃꯥꯒꯤꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯆꯥꯛ ꯄꯤꯖꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯩ ꯂꯩꯔꯦ, ꯇꯥꯕ꯭ꯔꯥ? ꯏꯕꯥꯅꯤ ꯊꯕꯛ ꯈꯔ ꯇꯧꯁꯤ ꯂꯥꯎ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯔꯥ ꯍꯦꯟꯖꯅꯤ ꯍꯩ. ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ. ꯏꯆꯥ ꯃꯔꯝ ꯃꯣꯛꯄ ꯑꯃ ꯄꯣꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯊꯪꯁꯤꯗ ꯎꯀꯥꯏ ꯇꯛꯄ ꯇꯥꯔꯦꯗꯅ. ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯗꯅ ꯀꯟꯅ ꯍꯥꯏꯖꯕꯅꯦꯕ. ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ? ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯦꯕ. ꯀꯩꯅꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯁꯨꯕ ꯎꯗꯦ. ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨ ꯍꯥꯏꯔꯝꯕꯗꯨꯅ ꯉꯁꯤꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯝꯃꯤꯕ. ꯍꯣ, ꯏꯆꯥ ꯃꯔꯝ ꯃꯣꯛꯄ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯍꯅꯨꯊꯪꯗ ꯎꯀꯥꯏ ꯇꯛꯂꯦꯗꯅ. ꯅꯨꯡꯉꯥꯏꯔꯦ. ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯊꯕꯛ ꯁꯨ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯅꯦ? ꯊꯕꯛ ꯁꯨꯔꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯒꯦ? ꯅꯃꯧ ꯅꯨꯄꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯑꯃ ꯂꯩꯔꯁꯤꯗꯤ. ꯁꯥꯃꯨ ꯂꯣꯏꯕꯒꯤ नुꯄꯥ, ꯁꯥꯃꯨ ꯂꯣꯏꯕ. ꯅꯪ ꯎꯔꯒꯅꯦ ꯏꯄꯥꯁꯤ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯀꯣ. ꯌꯥꯔꯗꯤ ꯏꯃꯨꯡ ꯂꯣꯝꯗ ꯂꯦꯡꯁꯤꯜꯂꯗ꯭ꯔꯥ? ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ. ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯔꯒ ꯄꯣꯊꯥꯅꯕ. ꯑꯁꯤ ꯍꯥꯏꯗꯅ ꯗꯣꯖꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯆꯥꯎꯕꯤꯅ, ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ ꯍꯥ? ꯆꯠꯄ ꯆꯠꯇꯕ ꯑꯝꯇ ꯇꯣꯛꯀꯣ. ꯑꯍꯜꯁꯤꯡꯁꯦ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯆꯥꯛ ꯄꯤꯖꯅꯕ ꯇꯧ. ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯍꯜꯂꯤꯕꯅꯤ. ꯊꯕꯛꯇꯣ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛ ꯆꯥꯒꯗꯕ. ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤ? ꯅꯪꯅ ꯁꯨꯍꯟꯕꯅꯦꯕ? ꯀꯔꯤꯒꯤ ꯍꯥ? ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯁꯤꯗ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯍꯜꯂꯤꯕ? ꯀꯩꯅꯣ, ꯑꯍꯜꯅꯤ ꯍꯥꯏꯗꯅꯕꯨ ꯁꯨꯝ ꯐꯝꯗꯅ ꯂꯩꯒꯗ꯭ꯔꯣ? ꯑꯇꯩ ꯂꯥꯏꯔꯤ. ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯍꯥ?
Kaino, I want the one Silagero. One Sintradi Kaino, Natun Kong Kong Laubanang is Masida, Kai Deno, Awan Piro Mayam, Masisilaga, Masida, Seal by Basadan. Aduga, I want a lang tak libanina. Kaino do way Iran, ha. I need some lang tabasabani, no in a Tuzera Punikai. Kaya Nanoni, no in a Tuzera Punikai. Nang na I want a high Kim Mayam di, ha, on Tayuni, Kagai like her giba. Masida, you matol a home Marisa doini, Launa Suk, Sanana Sukai and Haikibado. Among the Putoroba, Jin Chiba, Oi the Bangba, Nang High Sin, I sky the bunker of Ziban. Imana be Mayam the Hybrid of Bob Taiba. I see by Biam Bani. Nang Natai Sarui Hybrid of Pangida, I see Pangida, Kayadi Malura, Nang Masida Piroga, Naladana, Selga Piradana. I don't go see now. Oh, I bang, wait a minute. Hey, Lupa, I see a Dunini. Why get a wire? Nam never told even. Nang Sunia, how sick that Sumbasad, Nangido, Tanning the go. Nang the toe, Kimayamdo, Hydro, ha, Hydro. I ain't a carito, ha, Hayuni, carito, Geba. Hey, I ain't a near, Kaidu don't know I did a toe, boogie one. Nang Masida Namina make her Silaga, Masida, I want the Karnoxen, Namit Nana, crack toe, Kibudu, but I ain't a palm, me, Herrick Nabanina, don't crack, go like Sigumayam like crab. Saubi, Dozoki Manak the Sang Silaga. Hurry, Haiduni, the Gomliban Panani. Nang mok na Tintibunupa, ay pati sa ting na raktri. Som da na kulang, mama, kumayi mo si Lauda na. Kaya kumhaya, kadayda. Imong da kumhay tawi siri. Nasa anupaga, namoga si sabyak sayhig, ama na hindi, ama na wati. Kaya nupa, namang nupi na tabag taway da na hayram manatro. Aduga, nang nagkumahiying ni Harido pa. Horen, tabag tawram di, kumahiying wala iya da na muksaway dra. Hoy ni, adu susumi ni. Adubu, moina Katnaraga, Ibani na sumtada lay basi, Mina Taraga, Pazaboy winning. O Katnagera say Nagera, Moina took what Tozarasan. Masida talk na Bahaidana, Nasano pass, Nasinzari Banikaino, to peace in an angli base, Tarabanatro. Aina Haibani, Seal Pipe to P. Lauruno, Hayan Kasulate and Angvira Ganidana, how's it demand on Ira money? Aina Taba the Wari ID. Aina, Nang Sumai Torum Nick Hangamadi, I said. No one the Yum Palamoy the money. The Papa Kayam not talk about it. Tamoisia, Yaida. I see a bungy, none not about the beam and the remedy, Yantana Lega. Kaiba. I let up a Malaramadi, Yantana Laniba. I love again Tadrabisia. Let it. Nang way the Kaiswange, ha, Imushda, Sang Libamayamsia, no one the Karimatasa Geba. Pumnam, I don't know, I don't not even a drop. Nang Sungai, Imapa Sungai, I get Yankari Pangene, ha. Aduga, Mata in the Lanikai. Nasakto, ginging di kway. Nasakto ururaga, kway daw si Sauning mo sumhili. Nupigi maral nungay ka di kalibun nang ikok to. Ang tang tugay na padaw. Asiyaram laga saubi, mapalda muktoklai, aduga ahal anidugi manaktam. Imasa pa basu. Nasano pa siya, karkargang mayaban. Asuk yan na tanman nasa sibu, kamay yung laki. Nasasiyam ni kang jabani na, au ziti nungay ne. Nung hengan badagi namit tampaw siya, ko'y chat-chat na lay siya. Ato na, ima na ngangira, paab na ngangira, kaya di ngang kapay. Ay na sungay na lady kamay daw niya. Nasidi ay kayo mahizagi. Imana yung siya, karasuda na haway singway tazan na ba tawbiyo. Aduga pa na kayo siya tok payaba tabak kar tawbiyo. Nga dyan yan aroy. Ay ko yung siya, sak loy daw rapan. Imaga pa ba na tawri ba tabak to, hek loy ba ka, sak sa bayaran ni. Asi hayram laga saubi sangkre ahal anido mamit yeng na aduga kulan ha. Imana hukpadagi asigong matabak si tawzarak tri. Adubo mau pangbadagi tabak panyam sura malin ha kari di upay lay ha tauba tabani hanu thangsida khatna zaina bado ai di tallini moina suraga aikoina pothara di phaba adudi natte ahal oibai koina suraga naha moina pothada da leirine masi pumnamak nasanu pa sina thogali bangatan tanja sida doso thoglai aduga o yare tabak to khra suradi sak sa na batorusi potharo waran Kain na pa, nang nahay ba? Ay natawhalibani, nang sunya adong ngang lay jasu, tabag to, hayaw silo. Nang sinakay ko to, ang lay. Asum na saubi na, maginupa dagi hendok na, mane makupaw ba, mana, mama sada na tabag tawhalam, no maginumit ni, layhaw na. Kain ni laydik nang ba? Puthada na lay kiyahay da na, kain no tawrido po. Namaw da tawhan ba yada bro? Layhaw, nang nadi kandra ba, ay natawri si, taw da yada da na tawrim ni. Kaino ni hai siba tawda yada na tawriba ni haiba yam luba thabak ni hai sina dia ai na khali ni
ꯅꯃꯧ ꯐꯪꯗ꯭ꯔꯤꯀꯥꯟꯗ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕ ꯅꯪꯅ ꯅꯃꯧ ꯐꯪꯂꯕ ꯀꯥꯟꯗ ꯊꯕꯛ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯗꯅ ꯇꯥ ꯀꯨꯜꯂꯁꯤꯅ ꯀꯩꯗꯧꯔꯤꯕ ꯅꯣꯏ ꯑꯅꯤꯁꯤ ꯍꯅꯨ ꯊꯪꯁꯤꯗ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯗ ꯆꯥꯎꯕꯤꯅ ꯏꯃꯥ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯐꯤ ꯐꯧꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯒ ꯊꯨꯞꯄꯒ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨꯕ ꯑꯩꯁꯦ ꯈꯨꯠ ꯁꯪꯗꯗꯅ ꯇꯧꯔꯤꯕꯅꯤ ꯍꯩꯃ ꯏꯅꯦ ꯂꯥꯛꯏꯕ꯭ꯔꯣ ꯕꯦꯝꯃ ꯂꯥꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥ ꯏꯅꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯁꯨꯝ ꯐꯝꯗꯅ ꯂꯩꯔꯗꯤ ꯁꯣꯟꯖꯤꯜꯂꯛꯂꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯩꯒꯤ ꯇꯦꯡ ꯈꯔ ꯄꯥꯡꯍꯟꯕꯅꯤꯗ ꯐꯩꯌꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯨꯝꯕ ꯃꯧ ꯑꯝꯇ ꯌꯥꯎꯗꯗꯅ ꯉꯁꯤ ꯐꯥꯎꯕ ꯄꯣꯊꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯑꯣ ꯅꯨꯄꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯂꯥꯛꯇꯅ ꯀꯧꯔꯛꯏꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯔꯤꯗꯨꯕꯣ ꯍꯥ ꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨ ꯊꯨꯅ ꯂꯣꯏꯅꯕ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯁꯤ ꯂꯩꯍꯥꯎꯅ ꯇꯞꯅ ꯍꯔꯤ ꯃꯁꯤꯒꯤ ꯃꯧꯁꯤ ꯉꯝꯃꯤꯗ ꯃꯅꯦ ꯃꯄꯨꯔꯣꯏꯕ ꯂꯣꯏꯅ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤꯅꯦ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦ ꯂꯩꯍꯥꯎ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯕꯦꯝꯃ ꯆꯥꯎꯕꯤꯌꯥ ꯏꯅꯦ ꯆꯠꯂꯒꯦ ꯂꯩꯔꯤꯛ ꯅꯪ ꯊꯕꯛ ꯀꯟꯅ ꯁꯨꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯂꯥꯏꯔꯤꯛꯅ ꯍꯥꯏꯖꯩ ꯑꯣ ꯃꯤꯒꯤꯗꯤ ꯃꯆꯥ ꯃꯃꯧꯅ ꯂꯨꯅ ꯇꯧꯕꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯣ ꯍꯣꯏꯗꯤ ꯃꯁꯤ ꯐꯪꯗ꯭ꯔꯕꯅꯤꯅꯦ ꯆꯥꯛꯏꯗꯀꯣ ꯊꯝꯃꯣꯏꯁꯦ ꯄꯥꯡꯒꯜꯁꯦ ꯈꯤꯇꯪ ꯀꯜꯂꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯇꯥꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤ ꯑꯌꯨꯛꯇꯣ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩ ꯌꯨꯝ ꯆꯠꯂꯨꯒꯦ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯏꯃꯥꯅ ꯈꯔ ꯇꯧꯕꯤꯔꯣ ꯑꯩ ꯊꯦꯡꯂꯛꯄ ꯉꯜꯂꯛꯄ ꯇꯝꯕ ꯉꯝꯗꯦ ꯏꯃꯥꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯅ ꯇꯧꯔꯣ ꯍꯥꯏꯕ ꯍꯥ ꯅꯪꯅ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯂꯣꯏꯔꯝꯕꯗꯤ ꯀꯩꯗꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯨꯝ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯁꯤ ꯅꯣꯡꯃꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯀꯦ ꯐꯪꯗ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗ ꯍꯦꯛꯇ ꯀꯣꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯅꯆꯤꯟ ꯊꯤꯒꯅꯨꯀꯣ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯒꯦꯅꯦ ꯍꯥ ꯅꯄꯥꯒ ꯏꯕꯥꯅꯤꯅ ꯇꯧꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯕꯗꯧꯅ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ ꯅꯪ ꯄꯥꯕꯒ ꯏꯕꯥꯅꯤꯁꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯊꯕꯛ ꯍꯥꯏꯔ ꯁꯨꯅꯤꯡꯂꯒ ꯁꯨꯒꯅꯤ ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯝ ꯇꯧꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯗꯅ ꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯁꯨ ꯅꯪꯅ ꯇꯧꯍꯜꯂꯤꯕ ꯅꯍꯥ ꯑꯣꯏꯕ ꯅꯣꯏꯅ ꯁꯨꯔꯒ ꯑꯍꯜ ꯑꯩꯈꯣꯏꯅ ꯄꯣꯊꯥꯗꯅ ꯂꯩꯒꯗꯕꯗꯨꯗ ꯅꯪꯅ ꯄꯣꯊꯥꯔꯒ ꯑꯍꯜ ꯑꯩꯈꯣꯏꯅ ꯁꯨꯗꯅ ꯂꯩꯔꯦꯅꯦ ꯍꯥ ꯅꯪꯅ ꯏꯅꯦꯝ ꯁꯥꯔꯦ ꯌꯨꯝꯁꯤꯗ ꯑꯣ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤ ꯋꯥꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯋꯥꯁꯤ ꯉꯥꯡꯅꯤꯡꯗꯗꯅ ꯇꯧꯕꯅꯤ ꯑꯩꯅ ꯉꯥꯡꯂꯛꯑꯗꯤꯅꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯀꯔꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯕ ꯍꯥ ꯀꯔꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯕ ꯏꯃꯥꯅ ꯍꯧꯔꯕꯅꯤꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯇꯕ ꯍꯥꯏꯔꯒꯦꯀꯣ ꯑꯩꯁꯤ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯗꯅꯒ ꯂꯥꯛꯄ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯍꯥ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯃꯆꯤꯟ ꯊꯤꯕꯁꯤꯅ ꯑꯩꯕꯨ ꯀꯩ ꯍꯥꯏꯖꯤꯜꯂꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯧꯒꯠꯂꯤꯖꯥꯠꯅꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯗꯅ ꯍꯥ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯃꯗꯨ ꯅꯪꯅ ꯄꯪꯕꯗꯒꯤ ꯂꯥꯛꯈꯤꯕ ꯅꯪꯗꯤ ꯍꯥꯟꯅ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯃꯨꯟꯅ ꯊꯤꯗꯣꯛꯄꯗꯤ ꯀꯩꯗꯧꯒꯦ ꯍꯥ ꯅꯄꯪꯗꯤ ꯄꯪꯖꯔꯒ ꯏꯁꯥꯗ ꯇꯥꯏꯅꯗꯅꯒ ꯀꯌꯥꯗꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯨꯡꯁꯤꯗ ꯆꯪꯂꯤꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯍꯣꯠꯅꯒꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯣꯠꯅꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯁꯛ ꯈꯔ ꯈꯪꯕꯤꯌꯨ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯅꯣꯏ ꯆꯔꯥ ꯍꯦꯟꯒꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯟꯕ ꯃꯥꯜꯂꯤꯀꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯁꯤꯔꯛꯇꯦ ꯁꯤꯔꯛꯇꯦ ꯑꯗꯨꯝ ꯍꯤꯡꯗꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯝꯅ ꯍꯥꯏꯒꯅꯤ ꯑꯣ ꯄꯥꯕꯁꯨ ꯌꯥꯎꯔꯛꯂꯕ꯭ꯔꯣ ꯅꯣꯏꯒꯤꯁꯤꯗꯤ ꯅꯣꯏ ꯃꯁꯦꯜ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯈꯔ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩ ꯈꯪꯉꯦ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯗ ꯅꯣꯏꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯅꯣꯏꯅ ꯅꯆꯥꯅꯨꯄꯥꯁꯤ ꯏꯟꯁꯤꯜꯂꯒ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯈꯔ ꯄꯥꯏꯕꯁꯤ ꯎꯕꯗ ꯑꯩ ꯂꯧꯔꯗꯤ ꯅꯣꯏ ꯀꯥꯟꯅꯅꯤ ꯈꯪꯗꯅ ꯅꯃꯥ ꯅꯆꯥ ꯅꯣꯏ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯂꯧꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨꯅꯦꯍꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯛꯈꯪꯕꯨ ꯈꯪꯖꯗꯦꯍꯦ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯅꯆꯤꯟꯗꯣ ꯍꯥꯏꯕ ꯌꯥꯔꯦꯗꯅ ꯄꯪꯍꯥꯏꯁꯨ ꯍꯥꯏꯒꯅꯨ ꯐꯩ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯗꯣꯖꯣ ꯊꯣꯛꯂꯛꯏ ꯀꯨꯜꯂꯟ ꯍꯩ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥ ꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯤꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤꯍꯦ
ꯀꯥꯏꯗꯅꯣ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯕꯣ? ꯑꯦ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯣ ꯑꯃꯁꯤꯅ ꯆꯠꯈ꯭ꯔꯤꯁꯦ? ꯌꯥꯎꯔꯣꯏꯗ ꯆꯠꯈ꯭ꯔꯕ ꯃꯣꯏ ꯑꯥꯗ ꯆꯠꯄ ꯇꯜꯂꯤ ꯑꯩ ꯆꯠꯅꯤꯡꯂꯒ ꯆꯠꯁꯠ ꯍꯥꯏ ꯅꯨꯄꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯂꯒ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯍꯧꯔꯤꯕ ꯍꯥ ꯅꯪ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕ ꯈꯣꯜ ꯑꯁꯦ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯃꯁꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕꯗꯒꯤꯅꯤ ꯀꯣ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯂꯧꯔꯨꯅꯨ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯔꯤꯅꯤꯅꯦ ꯍꯥ ꯋꯥꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤꯀꯣ ꯅꯪ ꯅꯊꯛꯇ ꯀꯥꯈꯠꯇꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯉꯥꯡꯂꯤꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯉꯥꯡꯅꯍꯟꯒꯅꯨꯀꯣ ꯀꯩꯅꯣ ꯏꯃꯥ ꯃꯥꯒ ꯃꯥꯟꯅꯔꯨꯅꯨ ꯇꯜꯂꯒ ꯃꯥꯏ ꯇꯣꯛꯆꯈꯤꯅꯤ ꯍꯥꯏ ꯑꯩꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯂꯧꯁꯤ ꯍꯥꯏꯗ꯭ꯔꯣ ꯂꯥꯏꯔꯕ ꯅꯨꯄꯤꯅ ꯈꯔ ꯑꯗꯨꯝ ꯍꯦꯟꯕꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯁꯦ ꯑꯋꯥ ꯃꯁꯛ ꯈꯪꯂꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯗꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯍꯩꯅꯕ ꯅꯠꯇꯦꯅꯦ ꯌꯥꯔꯤꯃ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯜꯂꯨꯕ ꯌꯥꯔꯤꯕ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯆꯥꯎꯕꯤ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯩ ꯃꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯔꯤꯛꯅ ꯆꯥꯎꯕꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥ ꯍꯣꯏ ꯕꯦꯝꯃ ꯀꯃꯥꯏꯅ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ ꯄꯨꯟꯁꯤꯁꯦ ꯃꯀꯣꯛꯇꯒꯤ ꯍꯟꯕ ꯌꯥꯕ ꯑꯣꯏꯔꯗꯤꯀꯣ ꯑꯩ ꯈꯜꯂꯤꯕꯅꯤ ꯄꯦꯟꯅꯩ ꯕꯦꯝꯃ ꯑꯩꯁꯦ ꯑꯩꯃꯨꯛ ꯄꯪꯕ ꯃꯤ ꯂꯩꯔꯝꯗ꯭ꯔꯤ ꯕꯦꯝꯃ ꯅꯪꯒꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔో ꯅꯪ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯣꯞ ꯇꯥꯗ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯅꯤ ꯑꯩꯁꯨ ꯃꯥꯏꯁꯦ ꯈꯔ ꯊꯛꯄ ꯍꯥꯏꯗꯨꯅꯤ ꯕꯦꯝ ꯃꯥꯅ ꯍꯥꯏꯈꯤ ꯃꯌꯥꯝꯗꯣ ꯑꯁꯦꯡꯕ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯤ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯄꯥꯏꯔꯤꯕ ꯁꯦꯜ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯈꯣꯡ ꯈꯨꯠꯁꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄꯅꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯍꯥꯏꯔꯛꯄꯗ ꯄꯛꯆꯩꯌꯦꯕ ꯅꯣꯏ ꯅꯨꯄꯥꯗꯣ ꯀꯨꯁꯨ ꯁꯨꯝꯗꯦꯕ ꯈꯪꯗꯦ ꯕꯦꯝꯃ ꯑꯩꯅꯦ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯂꯦꯟꯗꯣꯏꯅꯣ ꯈꯪꯗꯦ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯁꯤꯔ ꯍꯥꯏꯕꯁꯨ ꯈꯜꯂꯤ ꯌꯥꯝ ꯋꯥꯏꯗ ꯃꯣꯏꯅ ꯂꯩꯕꯁꯦ ꯑꯍꯜ ꯑꯁꯣꯟꯕ ꯑꯅꯤꯗꯨꯒꯤ ꯁꯦꯕꯥꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯪꯁꯨ ꯄꯥꯡꯕꯤꯕ ꯅꯠꯇꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕ ꯑꯁ ꯈꯪꯗꯦꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯒꯨꯝꯁꯤꯗ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯏꯃꯨꯡꯗꯨ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛ ꯑꯃꯇ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯁꯥꯎꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯔꯗꯤ ꯂꯝ ꯇꯨꯀꯥꯁꯦ ꯈꯔ ꯇꯥꯁꯤꯟꯕ ꯌꯥꯏ ꯑꯩ ꯉꯥꯏꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥꯏ ꯅꯪ ꯉꯥꯏꯕ ꯅꯠꯇꯦꯅꯦ ꯉꯝꯗꯦꯅꯦ ꯉꯝꯃꯒꯕꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯉꯝꯃꯔꯣꯏꯕ ꯃꯔꯥꯏꯅ ꯇꯧꯖꯅꯤ ꯍꯥꯏꯗꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯊꯕꯛꯁꯨ ꯑꯩꯅ ꯇꯧꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜꯁꯨ ꯑꯩꯅ ꯄꯨꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯃꯤꯔꯦꯝ ꯊꯥꯛꯄ ꯁꯦꯜ ꯈꯔ ꯇꯥꯟꯅꯁꯦ ꯁꯨꯝ ꯐꯝꯖꯥ ꯆꯥꯗ꯭ꯔ ꯂꯩꯔꯒ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯂꯩꯔꯤꯛ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯁꯣꯛꯏ ꯆꯥꯎꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯏꯃꯨꯡꯁꯦ ꯇꯥꯁꯤꯜꯂꯛꯑꯣ ꯑꯩꯅꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯁꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯃꯨꯡꯁꯦ ꯏꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇꯦꯕ ꯄꯥꯕꯁꯨ ꯏꯁꯤꯡꯁꯦ ꯈꯔ ꯁꯣꯛꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯔꯝꯃꯦꯕ ꯅꯆꯥꯅꯨꯄꯥ ꯀꯇꯟꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯄꯦꯜꯂꯕꯅꯤ ꯑꯩꯁꯤ ꯂꯩꯖꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯅꯪꯕꯨ ꯁꯣꯜꯂꯕ ꯑꯩꯈꯣꯏꯅ ꯉꯝꯗ ꯊꯕꯛ ꯇꯧꯕꯗꯣ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯅꯕꯨ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯗꯤ ꯇꯧꯒꯦ ꯏꯃꯧꯅ ꯄꯦꯜꯂꯒ ꯂꯣꯏꯔꯦꯗ ꯑꯩ ꯃꯃꯥ ꯅꯨꯃꯤꯠ ꯇꯥꯒꯦ ꯍꯥꯏꯔꯁꯨ ꯇꯥꯖꯁꯟ ꯅꯪꯁꯨ ꯅꯪꯅ ꯑꯉꯝꯕ ꯀꯩꯅꯣ ꯇꯧꯔꯛꯎ ꯑꯩꯁꯨꯅꯦ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯏꯆꯥ ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯏꯁꯤꯡ ꯀꯣꯜ ꯑꯃ ꯄꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯎꯕꯤꯅ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩ ꯗꯣꯖꯣ ꯍꯜꯂꯛꯏ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯍꯥ ꯑꯃꯝꯕꯁꯤꯗ ꯄꯥꯕꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯇꯨꯁꯤꯜꯂꯒꯁꯨ ꯑꯣꯏꯗ꯭ꯔꯣ ꯆꯥꯎꯕꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯇꯨꯔꯣꯏꯗ ꯇꯨꯔꯒ ꯇꯨꯔꯦꯗꯅ ꯀꯝꯗꯧꯅꯤ ꯁꯤꯕꯨ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯁꯤ ꯑꯃꯨꯛ ꯇꯧꯍꯧꯗ꯭ꯔꯒ ꯍꯣꯔꯦꯟ ꯆꯥꯛ ꯍꯥꯞꯇꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯍꯥ ꯀꯔꯤꯕ ꯄꯥꯕ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯗꯣꯖꯣ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗ ꯇꯥꯕꯗ ꯗꯣꯖꯣ ꯃꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯀꯔꯤ ꯑꯁꯣꯟꯕ ꯏꯃꯥ ꯏꯄꯥꯁꯤꯗ ꯊꯕꯛ ꯇꯧꯍꯜꯂꯒ ꯃꯥꯅ ꯀꯩꯗꯧꯗꯨꯅ ꯂꯩꯕ ꯊꯕꯛ ꯁꯨꯔꯒ ꯆꯥꯛ ꯍꯥꯞꯀꯦ ꯁꯨꯗ꯭ꯔꯒ ꯍꯥꯞꯄꯣꯏ ꯍꯥꯏꯕ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯏꯆꯥꯎꯕꯤ ꯅꯪ ꯀꯥꯏꯗ ꯂꯩ ꯑꯁꯨꯝꯅ ꯗꯣꯖꯣ ꯆꯥꯎꯕꯤ ꯀꯧꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯎꯕꯤ ꯍꯤꯞꯇꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯆꯥꯎꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯑꯍꯜ ꯑꯅꯤꯁꯦ ꯊꯕꯛ ꯇꯧꯍꯜꯂꯒ ꯅꯪꯅ ꯑꯗꯨꯗ ꯍꯤꯞꯇꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯟꯕꯗꯣ ꯑꯗꯨꯝ ꯆꯨꯝꯕꯅꯤ
Noi na mana sa, noi mana raga, ay buot ka ni Khalido, oy roy dabuwan. Isabi, wangang kamsaw hungan, ko, nati, nang nataw isibu sum, ha? Nang nataw gada ba tabak sibu, ahal oy raga so labi ima ipa sita walaga, nang hiptan lay. Aduga, tabak to raga sa hap ka ni hip, sud raga hapoy hay sibu, kanan haunag, ha? Adu di masana tabo ni kayo, imong sida kana sil tok pa yaw ke, ha? Nang hayra, koy sa satan na lay, adu di, tabak raga to minasi hay ba ni kayo? Sida sauningay ka rin like. Ado raso, napanggal kan ba nang napotha dan nayraga, shula ba halan ni sida tabak tahon bayap, ha? Ado ka, sak haw ka ni haw po yamuk suhayp, nang ka rin natik lay na, nang natum na hayip. Nupa na nga sidi, wayap na ngangin na, ha? Kana na kayo mo hayrak lagi, nang sumun na kalu, imong sida sangli ba siyal mayam siya, kana na putoke, ay ni putok pa na tra. Ay ni siyal su putok pa, ado ka tabak su tawang hayba dudi, ay sungam zadre. Mire mayam matakpa ngamjadre ba isu kari ayu mire ha ay na sunatana ima ipa pa su mire mai ba nang isi miu si chi bai do sita nangang pai pai ngasidi whatsapp sa nangang nasi nang na sel khra pai ra haidana ai khoi sibu tumit kangong urab na tro hey hai bi gi tazo nang na sel sana pai ge pai zo usita ba diyar ko nang adamai na hai do woi ra ba di hausi na pa na sa nang yaw ra ba su ai khoi dum hinglai sirakte ko Siya kaya puto ihay na ito sita na nga ang madiyar. Hawsi mong sakro ay si. Ado ka haradi, sat kike? Noy si di yam layning bagaman bro. Ha, napun sito ay lay trakanta niya. Kamay tao puno hay badi yego. Nayum niya na, namidang na tawa misag tukpa. Noong surya, imong da noy na taba. Yum sita niya, sigaw mo yum si lay zaning di. Ado ka natindi. Yum maton. Ako mari sado inigay. Sat le, lehaw ra. Asum na sawi saw na, mayum da sat kre, layrik na. Kay nung niya dozo, namidang si tawri si bo, ha? Kaday da no mana sakri sina. Sakri sa nuima, asok ko si tanangang ba, ay taning. Sil kaya pa rahay da na, iko'y si umana, tumit kangong ubadi, ay diyar. Kula na nakandagi. Ay, mama, nasano pa do, mikap toklak pamali da, ha? Kay no pa ba, tumsutumji ba ibo, mikap tok kumali hay do pa. Tawri si, tok na pangkre da ko, ipagi bungo, tok nyam na pang manang di, mina karam na usit ka niya. Pumnamag siya nang natukan bangatan. Natro, nang na ima na hay bakarada lauram labadi asum na thoklam loy daban. Nang wada na nungay bayam na pami. Matamang bagi pamudi. Tabag sudaw bumatam da koy sa satanalay. Mangki bahaw kra bumatam do among halao hay bayaroy. Hawzik nang gyan tarakli. Natro, gyan do kitang nga nataram labadi asiyaw na wana roy daban. Manima, ay na tabag suning daban. Wada na nungay ning. Nupi siyal pa bipam mayam sina ay bupun kibani. Ay naghalu bupum na mag-aran mo iram. Noy na ibu pisak pikli ngay dagi kaya nayoklak pa na. Ay so tabak subahay kidabani. Ado ba si ay kiantar ay natawri bupum na mag-are mangang to iram. Nasidagi ay tabak ka nasudo na siltan bahurani. Ima pa babu nungay na tamlani. Masagi wata bada mamamapa animag haraw zaram. Asum na nung manong mahaw kibana ta kaya hawkre. Pana saunarabasu, pana katnarabasu, layrik, mamaw laytabada nungayraktre, asum na hayrik. Imagi dozo, imaw do kauruna ba tawsi niya, masugyan karadi taramlaga ni Khali. Yung pan bahay basi, yam lubani, ture langoy dagi na kupi hay naribani. Aduna, wakal mo na Khalu. Maso nang su, ahan ba, hawdo minarakpani. Kay haydi, kaung na ba tawsi. Numan layrik, mamaw bu kawalay, zatina. Inama, laibra. Zatia ay si imaw kauruge haydra lakli bani. Kaday mawalay tabro. Layki bani. Zatia, angang masyan kat na rabasu. Ahal oy bay koy na ningtihin na tembiraga. Angang nanisi kay na dana bataw si. Inama na haydo yam sumi ay sukoy rabani. Salo haydo na hayri basi. Adugay nama nasano pa do sukay no tabayang kang krasuda na satan na tawra di padaw ba. Dum sa baga sat pagkataw na layraga kramay yung pandoy nun. Dugiti karisu kalurano. Kuira, maso tabag subaga sa lisi. Maram yam na muoklabanida, hana natre. O, ado buhay na di pari niya dudi. Ina malaingay sida niya, namaw si pubikro. Hay saubiya, mapanda togla unya, namala iye. Saubi togla, layrik na. Imagi saubiya, imanang bukaw balakliban, sasi. Haw kiba pumba haw krasan. Haw zikti, ay koy nung sisana na laymina na bataw si. Ima niya, nang buuda bada yam nungay tre sana bataw si. Hay, salo. Ngayak saw na ba na uy bayaban na tiyan niya.
ꯈꯟꯅ ꯆꯩꯅꯕ ꯇꯧꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯧꯀꯣ ꯗꯣꯖꯣꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯊꯕꯛ ꯁꯨꯕꯒ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯆꯠꯂꯨ ꯅꯅꯦꯝ ꯂꯩꯉꯩꯁꯤꯗ ꯆꯠꯃꯤꯟꯅꯔꯣ ꯆꯥꯎꯕꯤꯅ ꯀꯔꯤ ꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕ ꯑꯁꯦꯡꯕꯔꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯀꯨꯏꯔꯦ ꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯉꯥꯎꯁꯤꯟꯅꯗ꯭ꯔꯦ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯠꯅꯕ ꯇꯧꯔꯁꯤ ꯆꯥꯎꯕꯤ ꯂꯥꯏꯔꯤꯛꯇ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯃꯧꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯉꯥꯡꯈ꯭ꯔꯦ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯌꯥꯔꯦꯗ ꯁꯣꯏꯗꯕ ꯉꯝꯕ ꯃꯤꯑꯣꯏꯕꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯂꯣꯏꯈ꯭ꯔꯕ ꯋꯥꯅꯤ ꯃꯗꯨ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯨ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯅ ꯆꯥꯎꯕꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯗꯣꯖꯣ ꯆꯥꯎꯕꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯩ ꯆꯥꯎꯕꯤ ꯆꯪꯁꯤꯟꯗꯨꯅ ꯗꯣꯖꯣꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯤꯕꯠ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯤꯕꯤꯠ ꯉꯥꯛꯄꯤꯌꯨꯀꯣ ꯑꯄꯪꯕꯤ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ ꯌꯥꯔꯦ ꯅꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯗꯨꯗ ꯒ꯭ꯌꯥꯟꯁꯤ ꯈꯪꯇꯥ ꯇꯥꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯗꯣꯖꯣꯒ ꯆꯥꯎꯕꯤꯒꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤ